hitpaniba suman toroga sichilak sumaina le hit hai मैम ट्रांसफॉर्मर की चैनल में वीडियो हम सेम रखे मैम अदो वीडियो सेम दब कुइरे अदो इन हौजफम से कोई मोनुंगने अदो मैम खोंग से लेहतना चप नमुदरे को अदो हजि खरा फरए करी कमाइना लेहलुबनो हाबदो हाजरके को वीडियो दम हाजरके अदो ई हजिफम से उरी मखोंग दनेबो को अखोय उरी मैम पाले अदो आई उचरके अदो मखा जम उरी मना लोई कीलेबको अदो योंग मयामना ला उरी सिंगे फबा चाय लोरे अदो उचरके ngasiदी योंग लेते अयुक्तबदि लामे अदो तान लेबको तान सम को दुम लाए अदो मैम वीडियो से हरसी मैम नुंगाई ब्रो यस लेट्स गो तो सिदा उरी मैम पाले सिदा सु मैम पाले तो चावदबदि वालिको अदो हयंग सि चारगा लेबो लापियो फ्री ददि पिरोयबा फ्री दना योंग मैम चंग चा लोरे अदो योंग तान बा यारोगदि हेंग अदुम खरा खरा पिजागे मैम लापियो योंग तान बा नोंगांदे नुमिता औसंग ताबा फम्मगा चियारम थारगा सिदासु मैम पाले दो सिदासु पाले सिदाना उरी केनो तो सिदा मैम पाले दो असे इरोन मचाबा याम हावे सी इरोलगा कोबी ना कोला चाबा याम हावे मैम सियंगो दो मैम पाले सिदासु पाले दो मैम पाले सोम साइड से योंग मैम ना लोरे अदुगा केनो mi hangala kem ko मैम दो कोबी लई सातपी दो मचा क्याम पी करीनो फोकस तौदा तौए दो सिदा पाले सिदा पाले सिदा पाले सिदा पाले मैम अदुनी आई खोंग ले हेतपम जगह दो अदो चौसीबको आई उचरके अदुगा मैम दो आई हजी अखोय युम मनियोम दा लाए को सिदा जोग मैम लइए अदो तालंबा अइना खोंग ले हेतपम जगह दो अदो चट लाकनी अदो सिदा योंग लेरे सिदा मैम योंग मैम से को तालसु मुक लाइबा अदुगा मैम दो सोमदा युम मनिंगने अदो अखोगी पुखरी इसिंग यावद्रे को अदो सिले पुखरी से अदो इसिंग यावद्रे हाना पिक्तन लेरमदो अदो यावद्रे को ngade dum mongi bako ado dudum mong shuba aduga urok si u le hobusina urok sing se laga adu siga wa ga thadai se sida phamma ma cha le yo ai mayam thingna adu ngamong du ra se sida mongame mayam je ai labom da lae ado ngasi di leichin yam phai haji pu phari leichin do ado ngasi ayuti yam ingi bako ado खरा नि मांगदि नुसा सागलरबने हाजि अमु लेचिन थागले ओलांग थाय रोमदागी को अदो सेलब संजु म्याम पोले अदुगा आई हाजि हायागे जगा दो को जु सिदनि बले पोमि सोबा सि जगा पुरा पोमुरे को अदो हाजि फार एक्सरसाइज तौरगा को अदो यंगो से चटपुंग मोद्रमने जि चटपंग मे अदु से चलिनि को माने से चटपनेबा अदुगा आईगी एक्सीडेंट तौम दो सिदानी सी मफम से सिदानी मैम सिउब्रा से तौखाई से को सि तौखाई से कयुं मिनतेबा लॉन्ग जंप चोंगबैनी को अदो सिदा लॉन्ग जंप प्रैक्टिस तौरमबनेबा आइना अदुगा सिदागी साइदगी चोंगबनेबा को सिगैगिना आलै सिबुक चोंगबनेबा को सि मिनिमम 20 फीट को हेलिबा अदो 16 फुट हैब्रा फीट हैब्रा अदो चोंगमनबा सिगा प्रैक्टिस तौबनेबा अदो स्टे चोंगबने सिगाजे चोंगबने दुगा आलिगी 13 14 फाउदी अदम चोंगा ngam abneba का 16 यौरक तोरबने अदुगा दुगा सिगी मफम से दु सिगिजे कुटली सुरबा जे कुट पसि सिगा आई खोंग हेतपनिबा समान तोरगा सिचिलाको सुमायन ले हेत पो हाने साउंड थोकलेबा को आई चोंगा सिदा मुक्तु सल्लेबा दoi दुगा इदम अदम आई चटपा ngamdare द आलै सिगा फम्मेंग हा अदगी तप तपना युमदा लाए को दुन सु साइबुकती आई चोंगमबने बो साइबुक चोंगमबने अदो साइबुक चोंगम कांदा अमकम हेले हजिगा मुक चोंगबसे थादोबने अमु ngamudो मानदे अहामरे साइबुक ngamambane साइबुक अदगी जगा से को याम लापे चोंगै सिसो अदो साइ जरपदा 10 फुट अदुमाइना ओइबने साइबुक चोंगममे अदो आई चोंगा सि जौसलाबने अदो आई हजि लाइहतना लेरे चोंगमद्रे अदुगा सिगी मफम सिदा
ꯃꯐꯝꯗ ꯆꯥꯎꯗ꯭ꯔꯀꯣ ꯌꯥꯝ ꯍꯥꯡꯉꯦꯀꯣ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯗ ꯔꯟꯅꯤꯡꯁꯨ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯔꯟꯅꯤꯡ ꯇꯧꯕꯁꯨ ꯂꯦꯞꯄꯦ ꯃꯌꯥꯝꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ ꯔꯟꯅꯤꯡ ꯇꯧꯔꯛꯇꯕ ꯑꯗꯣ ꯔꯟꯅꯤꯡ ꯇꯧꯔꯨꯕꯁꯦ ꯑꯩ ꯉꯝꯃꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯉꯝꯃꯛꯑꯦꯕꯀꯣ ꯔꯟꯅꯤꯡ ꯇꯧꯔ ꯑꯗꯨꯝ ꯉꯝꯃꯛꯑꯦ ꯍꯥꯟꯅꯗꯤ ꯁꯤꯒꯤ ꯔꯥꯎꯟꯁꯦꯀꯣ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯔꯥꯎꯟꯁꯦ ꯑꯃꯨꯔꯛ ꯂꯩꯕꯗ ꯌꯥꯝ ꯋꯥꯔꯝꯃꯦꯕ ꯑꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯦꯜꯂꯒ ꯑꯗꯨꯝ ꯑꯩꯁꯦ ꯔꯥꯎꯟ 9 ꯃꯨꯛꯇꯤ ꯆꯦꯟꯕ ꯉꯝꯃꯕꯅꯦ 9 ꯍꯦꯟꯅ ꯆꯦꯟ ꯉꯝꯃꯕꯅꯦꯀꯣ ꯑꯗꯣ ꯉꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯐꯝ ꯂꯩꯔꯦ ꯑꯃꯨꯛ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯈꯣꯡꯁꯦ ꯐꯔꯒ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯅꯤ ꯈꯣꯡꯁꯦ ꯄꯣꯝꯗꯤ ꯄꯣꯝꯃꯦ ꯑꯗꯣ ꯌꯥꯝ ꯋꯥꯔꯅꯤ ꯑꯃꯨꯛ ꯆꯦꯟꯕꯗ ꯖꯒꯥꯁꯤꯁꯨ ꯄ꯭ꯂꯦꯟ ꯑꯣꯏꯗꯕꯅꯤꯅ ꯂꯧꯕꯨꯛꯅꯤꯅꯀꯣ ꯋꯥꯏꯑꯦꯕ ꯑꯗꯨꯅꯅꯤ ꯂꯩꯍꯠꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯐꯔꯒ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯅꯤ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯌꯨꯝ ꯍꯜꯂꯒꯦ ꯂꯩꯆꯤꯟꯁꯦ ꯈꯔ ꯐꯒꯔꯦ ꯊꯥꯕꯨꯗꯤ ꯑꯗꯨꯝ ꯊꯥꯏ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯌꯥꯝ ꯆꯥꯛꯑꯦꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯉꯁꯤꯒꯗꯤ ꯅꯨꯃꯤꯠ 18ꯅꯤꯃꯨꯛ ꯐꯥꯔꯝꯃꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯀꯥꯟꯗ ꯅꯨꯃꯤꯠ 14ꯅꯤꯃꯨꯛ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯣ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯀꯟꯕ ꯑꯗꯨꯒꯤꯅꯤ ꯔꯟꯅꯤꯡꯁꯨ ꯇꯧꯋꯦ ꯑꯗꯩ ꯈꯣꯡꯕꯨ ꯂꯩꯍꯠꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯒꯨꯍꯥꯇꯤꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦꯕꯀꯣ ꯊꯕꯛ ꯑꯃꯒꯤ ꯑꯗꯨꯒꯤ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯕꯨꯗꯤ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯑꯩꯅ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯒꯤ ꯃꯔꯝꯗꯣ ꯑꯗꯣ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯆꯦꯟꯕ ꯈꯣꯠꯄꯗ ꯂꯩꯍꯠꯈꯤꯕꯁꯦ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯅꯥ ꯂꯩꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯛꯀꯅꯤ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯑꯩꯕꯨ ꯑꯗꯣ ꯍꯟꯗꯛ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯕꯥꯔꯅꯤꯗꯁꯨꯀꯣ ꯀꯁꯥꯔ ꯆꯠꯀꯦ ꯍꯥꯏꯅ ꯅꯤꯡꯖꯕꯅꯤ ꯆꯍꯤ ꯀꯨꯏꯔꯦ ꯅꯤꯡꯉꯩꯁꯦ ꯍꯟꯗꯛ ꯆꯠꯀꯦ ꯁꯤꯌꯣꯔ ꯈꯟꯅ ꯂꯩꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯇꯝꯃꯛꯄ ꯈꯪꯗꯦ ꯆꯠꯄ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯅꯁꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ ꯇꯦꯜꯂꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯈꯣꯡ ꯅꯥꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯑꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯈꯤꯗꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯊꯕꯛꯁꯨ ꯈꯔ ꯊꯥꯕꯀꯣ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯕꯤꯔꯒꯗꯤꯀꯣ ꯊꯕꯛꯁꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕꯒ ꯂꯩꯈꯠꯂꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯅꯝꯃꯛꯄ ꯌꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯤꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯐꯖꯅ ꯂꯩꯕꯤꯌꯣ ꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯈꯣꯠꯇꯕꯀꯣ ꯑꯗꯣ ꯑꯍꯥꯎꯕ ꯆꯥꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯇꯥꯇꯥ